Làm mấy ăn tôn. Vậy thì mà phải ra xa đây á. Qua ngang đây bị thật xa đây nè. Ra xuống dân nhà đây. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯕꯨ ꯃꯅꯤ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯇꯣꯏꯅ ꯄꯥꯟ ꯏꯔꯣꯝꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯆꯥꯕꯤꯔꯛꯎ ꯍꯥꯏꯔꯛꯄꯗꯣ ꯑꯗ ꯉꯁꯤꯗꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯥ ꯑꯇꯥꯎꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯁꯤꯒ ꯄꯥꯟ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯒ ꯉꯥ ꯃꯔꯨꯝ ꯊꯕꯤꯒ ꯊꯣꯡꯕ ꯉꯥ ꯃꯔꯨꯝꯒ ꯊꯕꯤꯒ ꯊꯣꯡꯕ ꯑꯗꯨꯒ ꯑꯁꯤꯒ ꯌꯦꯔꯨꯝꯒꯤ ꯑꯣꯝꯂꯦꯠ ꯑꯃ ꯂꯩꯔꯦ ꯑꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯉꯥ ꯃꯔꯨꯝ ꯊꯣꯡꯕ ꯃꯍꯤꯗꯣ ꯁꯤ ꯊꯕꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯁꯤꯒꯅ ꯀꯤꯍꯣꯝ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯉꯔꯣꯏꯒꯦ ꯋꯥ ꯉꯥꯡꯕꯁꯦ ꯃꯤꯅ ꯈꯔ ꯄꯥꯝꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯉꯔꯣꯏꯒꯦ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯂꯣꯏꯔꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯅꯕꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯋꯥ ꯉꯥꯡꯗꯕꯤꯗ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯟ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕꯅꯤꯅ ꯄꯥꯟꯁꯦ ꯍꯥꯟꯅ ꯆꯥꯖꯔꯒꯦ ꯍꯥꯎꯅꯤ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯐꯖꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯥꯏꯂꯦꯟ ꯃꯨꯛꯕꯥꯡꯅꯤꯀꯣ ꯋꯥ ꯉꯥꯡꯗꯕꯤꯗ ꯑꯗꯣ ꯍꯥꯎꯏ ꯍꯥꯎꯇꯦꯗꯤ ꯍꯥꯏꯔꯛꯀꯦ ꯆꯥ ꯂꯣꯏꯔꯒ ꯁꯥꯏꯂꯦꯟ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯍꯨꯞꯄ ꯍꯧꯔꯒꯦ ꯑꯁꯤꯒ ꯑꯣꯝꯂꯦꯠꯇꯣ ꯂꯩꯔꯦ ꯍꯥꯎꯋꯦ ꯑꯁ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯆꯥꯛ ꯌꯥꯝꯕꯅꯤꯅ ꯃꯌꯥꯝ ꯃꯌꯥꯡꯇꯣꯟ ꯑꯩꯅ ꯉꯥꯃꯨꯒ ꯊꯥꯛꯆꯜꯂꯕꯅꯤ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯑꯗꯨꯅꯅꯤ ꯍꯥꯎꯋꯤ ꯉꯥ ꯃꯔꯨꯝꯁꯦ ꯑꯃꯨꯛ ꯆꯥꯔꯒꯦ ꯊꯕꯤꯒ ꯊꯣꯡꯉꯤꯅꯦ 하오라.
ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯑꯣꯛꯇ꯭ꯔꯦ ꯑꯗꯨ ꯂꯧꯔꯣꯏ पानी में मिलाउँछ अपन जा जा ꯃꯌꯥꯝ ꯃꯔꯨꯝ ꯆꯥꯕꯁꯦ ꯊꯥꯡꯒꯠꯂꯤ ꯄꯨꯛꯀ ꯍꯥꯎꯔꯥ ꯑꯁꯦꯡꯕꯅꯦ ꯄꯨꯛꯀ ꯊꯥꯡꯒꯠꯂꯤ ꯄꯨꯛ ꯊꯜꯂꯦ ꯑꯩ ꯃꯔꯨꯝ ꯆꯜꯂꯦꯅ ꯀꯤꯍꯣꯝ ꯆꯥꯊꯣꯛ ꯃꯥꯏ ꯄꯦꯃꯥ ꯐꯖ ꯆꯥꯔꯦ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯥꯔꯕꯅꯤꯅ ꯖꯔ ꯖꯔ ꯁꯨꯖꯟꯈꯔꯦ ꯁꯤꯠꯂꯤꯌꯦ ꯁꯤꯗꯤ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯃꯆꯥ ꯀꯤꯍꯣꯝ ꯆꯥꯎꯒꯗ꯭ꯔꯥ ꯑꯗꯨ ꯆꯥꯔꯣ ꯆꯥꯊꯣꯛ ꯄꯨꯛ ꯊꯪꯒꯠꯂꯦ ꯂꯥꯁꯦ ꯄꯥꯏꯍꯟꯒꯦ ꯇꯧꯕ ꯂꯥꯗꯤ ꯉꯁꯤ ꯁꯤꯠ ꯅꯥꯗꯕꯅꯤ ꯄꯨꯛ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯆꯥꯊꯣ ꯏꯟꯗ
ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯔꯣꯃꯥꯟꯇꯤꯛꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯋꯥꯊꯤꯁꯨ ꯉꯥꯡꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯥꯔꯦ ꯑꯗꯣ ꯃꯔꯨꯝꯅꯤꯅ ꯉꯁꯤꯁꯦ ꯃꯔꯨꯝꯁꯦ ꯆꯥꯔ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯠꯂꯛꯏꯕ ꯍꯨꯃꯥꯡꯁꯨ ꯐꯖ ꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯟ ꯊꯝꯕꯤꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ